Hello everyone, welcome back to another video. Ado mayam ngasigi video se ay holding ida mayam da hining badi mayam ngasigi video se ay nasum mayam ngahak noktoksi ngahak phan oina ba ina namjabani asini bu roasting tawba ama aduna te aduna mayam na video se di lana lobino ado mayam haji ay video se hojjarage mayam yengnasi. Kay no mana phone pa actress bo. Mama na bi masak phajabi am lebado moi doina lem tari. Mangon doina tawgi. Hello. Ado noi da samaga lakpro. Nahan hijing po chatminarubudagi maga wari sanadri. Oh. Ado ikanano khangabo. Thomaramta khangdre. Oh, yare khangdagi thammo. Ay mangon am tamu try tawge. Kari no ngasai phone parak do kadai chatluge channel amina sidi kai hani badude yare ba ngasai kai chatlu badude exercise to win it. nai re nangi exercise ko tawdudi nangona kanana suwai gya ngaubi Kaino he? ngaude da aina phagi tawbani Ai sakse nang ampo udriba. hoi mayam ure Kaida. as sakki wabu mayam ure da film da su ure album da su ure mayam ure da Nang nupi thira ba. as nupi gi wabu thire da ado yamdi mangam tang suri Haina di yamna. kaino mina nupi thire raga haina dai sina ado nang ise yam haidai ne sem dang saklodana Kanau ya deba, lok thong eba. adudi ai sakla kenang taning bro Taning ne. ko loiraga nang muk sakta ba ko Hello, Shoma, nang singasi, yam tina, napiko. Ganga, please. Hello, Shoma, nang singasi, yam tina, napiko. kamdau ge hajikida phajabro hajik nang musaklo se nangi tal muk tare kaino ise saklo raga maron marin khang dubam tawre sina Aduna hana hai ba kay daw geba. ado ai di nang se yang ngau jai bo ye ai na phatta bo ra di nang ina mai do pitru pik chan de rise Luaw ka na da piru niya. as yingbi wai de da 1,000 years later. Aigi boyfriend do mafam sira una sena haikiba. ye boyfriend kaino ai sibo Nang sunang nupi una balai natro. natte he kai dagi onthok pa ado ai kitang halamage ai chatlage Chakla me haraga chalage hairo. da thalle pukse Nang nei papa khali dina karigi. pakhat pa nate da Phamu. Aigi boyfriend do masak phajabra yeng. yare nangi jong man boyfriend da uningdre ai chatlage Nuyi ahalamana nanga lohongnabagi damakta unaru chona tharaiba nupi do. Aini. nang ngai ba adui di hajikta aina jong man ba boyfriend haikiba do ai adui di ai se yong taraba ado mayam video se ngasi gi sai sikal loisan jarage
अदो एक्टिंग गदे जामना हिना तौजबा नते सुम मयाम ngahak nokthokpa jabra ina sum namjarakpani ado mayam aina mamang su haija khare video se sum id fun oina semjabani roasting tawba nate aduna mayam na video se id lana lobino ado mayam asigi kaigumba second part pambiradi mayam comment haibiamu second part pambirasu si shoma gida pambra na atopa id karamba actress ta semauga ina aduga mayam video se pambiradi video sibu like comment and share tawbiramu aduga channel sibu subscribe tawdaba leri channel sibu subscribe to sanbiramu do mayam na thangi video dong phangnarsi